Sahi kungi matungda Dian College of Science ki College Week pangthokre oza amadi mahirui singidabak laingak asina pung kunmari thong hangduna thamni haina Chief Minister na phongdokre. Agriculture Department ki khwaidi khudongchadaba asi staff watpi ka wabani haina department asigi Director PS Rajendra na hairi. Low kai na labuk tagi naibak ko lamba JCB excavator amaga tipper amaga Revenue Minister Karam Syamna kontha haluki lawfam sing yangsen basapda phagatre amasong status da train hek Europe paga maitei furupta lairi basing na basi hengalaki gani haina Manipur University ki hanagi Vice Chancellor Professor Tombi na phongdorak Mayam khurumjari adom ni biri bas impact news ni ai ke thoksom na hoji pungja se phawgi mariba paw sing yam da pijari numit manga ni subna sathaga ba Dian College of Science ki College Week celebration ngasi da ki haukre oja amadi mahirui sangida bak lainga ka sina pung kunmari thong hangduna thamni haina Chief Minister Nongthonom Birena phongdokre Dian College of Science College Week celebration 2018 ki organizing committee na sidra ngasi da ki hauktoki ba celebration ki ahoba nimitta saruk yakhe ba Chief Minister Nongthonom Birena hai Ano balanga kasuna education ga mari lainaba isu singda maram sarbadi tinthaba laitana angaba level da honagani mahiroi singasu lairik tambagi telaba matam asibu yamna saksin na sinabiyo lairik tamba matamda ningtina lairik tambiyo haina Chief Minister Nongthonom Birena fil tawki Chief Minister na makhata raduna Rusama di state government ke maiketi ki lupa crore yangkai mga gesan pam lamna masit lairiba school lamati college sing infrastructure sing sangbat naba laire loinana Darkar leba mapamda sanpam asi thadhanaba laingak ki thorang lairi haiki nakalamaromda afaba khunai ama sema matamda laingakta khakta thadokpagi mahutta isa na role model oiba matam oire haiba wafam thamladuna Chief Minister Nongthonom Birena fatte haina mipung khuding mangna yanaraba chanabi sing muthanaba honabada anoba laingak asugi mating pangbiu haina so afil tawki yam maru education masida sotharaba akoi Tour society mo oiram maroina satri sing na appeal tong se nakhoi bu tungi miro loina semang gadori se ngasi sida phambi ba mangda phammi oja sing sina aran ba mata ko matamda nakhoi lana sakhi gadoi lakadabr generation nakhoi lana le hogodori aduna oja sing go aduki matik khagwangna oja sing gi wo aduki matik kai kunna thamba hai bse mathau yam tai matek ama Oja amadi satra ki marakta discipline madugi barrier mang rabadong na tawbogi pot ekoi taki adu ngasidi yam phaba ure satra sing na oja sing ko respect over oja sing na satra sing ko karai de soi ga de na tatai hoina hona da se ngasi ma ki tawri bukudam sumaina hona ba si khatana ko ki future generation da afaba generation afaba ni pukat ngawani Nasiki thoramadu da saru yakeba Education Minister T Radesh Yamna sahi kungi matungda amuk nauhauna na Dian College of Science ki College Week pangthokpa ngamba sida organizing committee ki mihu singbu thakat pa phongthokhi College Week celebration asina mahiroi amadi oja sing ki barakta hena naksinaba afaba mari ama sagatpa ngamgani haibiki thajaba Education Minister na thamki ngasiki thoramadu da Higher and Technical Education ki Commissioner Is Delhi Dian College of Science ki Principal Dr. N Ivotombi yauna College ke hani ki principal amadi oja sing teaching amadi non teaching staff amadi mahiroi kaya na sarugyaki ngasuki tharamatu ko mari laine na souvenir amasu Chief Minister Nongthonom Birena release tawki College Week ase March ama phawba sathagani loinena celebration asina mahiroi singi academic scientific knowledge hengar hanba health amadi spiritual well-being phagadnaba pandam thamli Sarkar si charge lawjar matungna college singna school singna satni yengjara koda oja singi motivation satra sing oja singa punna thabak tawinaba mari phagalakwa si uda koi haningai leitana raujai akoi leader akoi honorable chief minister tatan hek haibi ba good human being human touch sri or a good citizen apaba mi moiba akoi na sakhi ba jaga da wa ba nungai tabal leramina ai presence na if we can give some warm karigumba thousal kara caring kara bibi belai no kapa mami do kitang momonon mangamba adu good human being wa good touch yawa human touch yawa adugumba quality leiba adugumba gi area da masi celebration sina focus tawgani hai si taza badi yam nangai jai
Manipur da nomo cinema hall sing sitharali basigi matanda lenga gasigi art and culture department miyeng sangpi daba maramna matam kharagi matungda Manipur ki cinema hall sing mutke yabagi akibelere ngasi art and culture department ke official singa pawmi singa unabada impact news na hangba hang paukhumda art and culture department ke director ke Kishore Chitna cinema hall sing sitharali basigi matangda hojik phapi koina miyeng sangna ba wafam khanaba leitri haina phongdorakibani wafam ase DIFR na sindra lenga gasigi department sing official singa Paumi singa unadana paikal ang liba saukat thoranga pati awara fa singi matang da miyam da khanghan naba Paumi singa department official singa unadana wari sabi ki thoronga bari leina ngasi arts and culture department official singa unabada director K Kishore Chitna phongdokhi bani Paumi singa unabada da director na mahang na pari ba art and culture department na paikal ang liba thabak thorom kaya su Paumi singa unabada da pawdam ki thabak thorom singa atuki manung da international cultural exchange sing saruk yakiba Songai Festival da Department National Loki Batodang of the Tongan Tongan workshop amadi cultural appreciation course sing Pangtok Hibiki Matang the Pogdom Ki. Nakalamanum da Manipur State Senior Policy 2016 say Cabinet approved Togdana Miamgi Wakalo Lonaba public domain the Tomkibani Adubu Nasi Power Miamgi Kamena but the Lak Babaram the Cabinet Amukana Pukalaga Gazette notification talked about Honari Haiki. Amarum da Manipur State Film and Television Institute say Anigoiba PG Diploma in Documentary Course ama lagliba August thadi ki horagani haike Paumi sing na hangba wahangi pakhumoina department na sige official sina phongdokhi bada sine policy sana hanba yauna tongan ba thabak thoram sing paikhat pagi tangai phadaba leira basu department na sige budgetary provision pick pamaram na khudong sa thaba kaya leire haike loina na state na sige protected monument humphuni thoi leira basu loina mangak sen mangamdana leiri adubu sahi Lising ni tani pantarama panas da heritage site sing ngak sena bathorang kaya paikan ba Sam Sari haiki. Sumang lila gi kano ma workshop ma thama chathaga da sumang lila sangnenda adugi sumang lila council ga aikoi ga North East Zone Cultural Center Dimapur ga kusam naraga aikoi thama chathaga da bani the role of music in sumang lila haiba hana mukta mamang tawdriba adugumba Koigi area ni sumang lilagi laiba changing trend sida masagi input ase yamna tangai fadana masi tawdaka oire aduga indigenous music sing ase koi masida magi sumang lilagi performance input si hapadaka oi haibagi wakhal aduda khallaga koina workshop asi sagat pani aduga nasi inaugurate tawgre thama chupna tawgni aikoi art and culture department si directorate haidana koina leiba Imphal area da leiraga ada athapada chingnu manung da leiba ada khung da leiba tasengna artist aduda leiriba makoi hidden talent sing adu ekoi explore tabu yamna wana thui mane madi communication gap si leibanina district cultural center sing adu laagadi ekoi masigi gap ase kharma khaidi henna naksinna akoina thawak tabu ngamgani haibagi wakhal adu da ekoi district cultural center sing asi linkhat pagi idea ase ekoi concept tawjabani masi chahi khargi matungda de ekoi mongphaunar kani haibagi asha dusu lei Manipur government ke agriculture department ki khwaidi khudongsa da base staff award pigi awaba sini haina department ase director oriba PS Rajendra na phongthokre wafam ase lengang na paikhalak pa sakot torang sing miam da khangan magi pandam da DIPN ase na pangthok pa tongan ba department ki official singa pawmi singa unadan wari watai sabi ki tharamda impact news na hangba wang paukhum oina director Rajendra na phongthokhi bani Lega na paikaliba sakot torang sing amadi lairiba awara passing ase Manipur miam da marik sum na khangan dona manung mapan naideba transparent oiba lenga oina bi wakalon da mamang sahidi ki pangthok pa hokhiba department ase ki official singa pawmi singa unadan wari sabi ki tharamasi handak sahi ase ki oina su ngasi degi moirang khom da leiba DIPR complex a hutokhi ngasi hoktopa nimita agriculture department ki mihut director PS Rajendra laktuna department ase na paikaliba madi paikat kadoriba thorang sing pawmi singa pawdam ki department ase na central sponsor scheme Central Sector Scheme amadi State Plan gi makhada tongan ba scheme sing paikhatuna pothok sing hengkada babadi lomi sing yaipana bhonari haike scheme sing manungda Rashtra Krishi Vikas Yojana National Food Security Mission National Mission for Sustainable Agriculture gi makhada Rain Area Food Development Program paikhat khiba Pradhan Mantri Krishi Sinchay Yojana Paramparagat Krishi Vikas Yojana National Mission on Oilseeds and Oil Farm amadi sub mission on agriculture mechanization hariba thorang sing asina central sponsor scheme makhada paikhat pani loinana central sector scheme sing makhada mission organic value chain development on sahau hariba thorang asi paikhat pakaloina state plan gi manung sana pradhan mantri fasal
बीमा योजना है स्कीम पाखतना लौबी यापन होनरी है लोनना इंकम जाली तारी पान तरामापन की सेंग पुथोनब थमलीब पांदम खरीफ सीजन ममांग सेंग मेट्रिक टन लाख लिंग कुनिपान चात्रेट यांखैनी लोनना लौरोक थाद पुथोनब थमलीब पांदम मेट्रिक टन लाख मंगा लिंग निफुहुमदोय सबना कुंथ्रानी हाइना डायरेक्टर फोंदोखी लोनना इम्पैक्ट न्यूज की पाखुम डायरेक्टर हाई एग्रीकल्चर डिपार्टमेंट लाइफम थोप स्टाफ मसिंगदगी साद यांखैरोंगी स्टाफ खक्तना थबक सुबना असौब खुदों सादब मायोंगनरी लोनना हिरम असिगी मतंगदसु मरी लेनबसिंग खंगनदना अनौब स्टाफ सिंग लौनब खंगनक्रे हाइखी अमरोमदा एग्रीकल्चर लैंड मांगसेलपगी मतंगदा इम्पैक्ट न्यूज़ना हंगब वहांगी पाखुमदा एग्रीकल्चर लैंड मांगसेलकप असिगी मतंगदसु रेवेन्यू डिपार्टमेंट का तानादुना मियेंग संगनब होनरी हाइना डायरेक्टरना मखा ताखी प्रॉब्लम सी कनोनी कमिटी तोंगा तोंगा कमिटी लै लोकल एडवाइजरी कमिटी गाना कोई कमिटी लै सिदैदा डीसी यावरी दा फर्स्ट रिपोर्ट होबसे खोई एगो चो पछान होय दा खोई थबक से खोई ड्यूटी सी आवर ड्यूटी इज ओनली टू जस्ट टू रिपोर्ट कई कई तौगे सी डीसी दा रिपोर्ट सबमिट तौबो तो खक होयबा अदा रिपोर्ट हौदगदि खोई दा पनिशमेंट पीदोइनि मसिगी केस दी याम लुब पे होयबा अदुना खोई हुजिक सी कनोदी बिष्णुपुर के हुजि फाउदा खोई दा रिपोर्ट लैते मसिंग क्याम लैगे बसी आई सी मै हुजिक दी यावजरक्तरे खालिस के वेस्ट का थोबाल सिगी खोई मसिंग यामदे वेस्ट ना खाइदे हंदे अदुगा अनु मसि थिंगबगी सी रेवेन्यू डिपार्टमेंट का पुन सबिनदगदी अखोइगे एग्रीकल्चर डिपार्टमेंट खतना तौबदी ngamo अखोइ मेंबर अमदी ओइदी ओइ स्टाफ किसी ना याम फजबा क्वेश्चन ने सिजो ईयर वाइज अदम अखोइ हनकी मैक्सिमम ने हनकी फेब्रुआरी से चतोइ से अनु हजिक सी एंगोन थबक तो वाबा मोरे हजिक समनद्रे फील्ड कना तौदोने कदोने सी स्की मति वारे मेन पावर सी वाले परसेंटेज होने अराउंड 40% अराउंड 50 वाला हमने खफना याम वाले दा प्रॉब्लम एग्रीकल्चरल साइंटिस्ट रिक्रूटमेंट बोर्ड लौदुना हौखिबा सही लिसिंग तरा तरुक पांगथोखिबा एग्रीकल्चरल रिसर्च सर्विस एग्जामिनेशन ARS 2016 दा नंगोइबुंग पुंग मखोंदगी मनोहर मयुम सया देवी ना फिशरीज रिसोर्स मैनेजमेंट साइंटिस्ट होइना खलकपदा ईस्टर्न स्टूडेंट्स क्लब नंगोइबुना नुंगाइबा फोंदोरखली एम सया देवी एम ब्रजमणि शर्मा मदी एम मनोहर मयुम ओंपी उमावती देवी की मसानुपीनी माग हौजिक हौजिक सेंट्रल इंस्टीट्यूट ऑफ फिशरी एजुकेशन मुंबई दा फेलोशिप फंगतना PhD तौरीबीनी हाइरी कॉलेज ऑफ एग्रीकल्चर सेंट्रल एग्रीकल्चरल यूनिवर्सिटी काउ इम्फाल की एनुअल इंटरफेस मीटिंग इरोसेमत लेबा यूनिवर्सिटी असे कॉन्फ्रेंस हॉल दा पांगथोखरे यूनिवर्सिटी असिना सिंदना सही अमदा अमुखतमक पांगथोकपा सही की ओइबा मिफम असिदा स्टेट असिगे एग्रीकल्चर अमदी मसिगा मरी लेनबा डिपार्टमेंट सिगी मिहुसिंगना मिफम अदुदा सरुक याकी मिफम असिगा मरी लेनना कॉलेज ऑफ एग्रीकल्चर काउ इम्फाल के दिन प्रोफेसर JM लाइस्रमना पाउमी सिंगना फोंदोरकपदा मणिपुर लैरिबा लौमी सिंगना थेंगनरिबा खुदोंग सादबसिंग मतौ करमना थेंगनगदगे अमदी लौमी सिंगना पुथोलिबा पोथोकसिंग मपालमदा थादोक्तना सेंडोंग लैबा लौमी ओइहनगदगे हाइबिगे मतंगदा मरी लेनब डिपार्टमेंट of the research scholar सिंगना सरुक यादना थरम मसी पांगथोपनी Department of Agriculture, Department of Horticulture and Soil Conservation, Department of Veterinary and Animal Husbandry, CADA and Department of Fisheries. Hariba departments in Sidagi representative yaure herga. Akoina karma mongda matangi jahida baheka the college research. Amasung college tawiyaba akhogi angang khingna habitare MSc amasung PhD tawiyaga do badumba research project singse masi makhogi khanna herga karmai tawduna akhogi research tawdori research si result se farmer singse de hongadage farmer singse da makhogi awaba se kohon nabi da nokta farmer singse gi mogi tongan ba awaba singse masi happy herga kamba mongi research ta gadage habese akhoina makhoidigi input se log jagadawuni मणिपुर की नेचुरल रिसोर्सिंग सेंदना थमनबगी मतंगदा ngasi civil society consultation ama pangtokre toramadu committee on protection of natural resources in manipur na sindana manipur press club ta pangtoki committee on protection of natural resources in manipur ki convener pamai tingen lungna lamdamasigi miyoy singchu nongmonomagi saukhatpagi irol nungda lupli lamdamasida kundari ba miyoy singi mahusagi punsida kari akaiba pigni haiba khandana Asian oil field Oil India Limited amadi Jubilant Energy की सर्वे कया तमेंगलोंग अमदी अतोप हम सिंगदा सथरी हौजी हौजी सथरी बा ट्रांस रेलवे की थबकना लमदमासी की तुरेल सिंगदा मोसिन नबगी असोबा मसा कोइरी मसिन मरम ओरगा तुरेल सिंग असकी सिंग मियामना मखातारा सिजिनबा यादबगी फिबमदा लाकपा याय लोइनेना ngasi थरम अदुदा सरुक याखिबा अखंग अहि कयाना महौसादगी लेरकलबा खल सिंग काइथरकपा मदी मसिना मियोइबदा पीबा साइथेंगी मतंगदा वा nganki
Department of Horticulture ki senthang makada Editors Guild Manipur na sindana Promotion of Organic Farming and Value Chain Marketing hai hiramda nominee ni goiba paumising gi workshop amanga se hotel Impal da pangthokre. Seminar asida resource person oina saru yakiba Manipur Organic Mission Agency ki Project Officer Dr. L. Zibit na Mission Organic in Manipur under Mission Organic Value Chain Development for North-East Region hai hiramda kuangalanduna Manipur ase mahimarong kodimak thabadi yamna sanagadaba mafam oi Manipur ki language saruk ki sada humpudi agricultural land ni adubu food processing storage market amadi lambi thomatik sana leitabana Manipur da agriculture ki pothok puthok pa sauna kudong sada ba thengnei horticulture department amadi nabarna survey tawbada Manipur ki apunba language saruk ki manungda sada tarani thoidi horticulture ki mahi marong thabada potential yamna lei mahana makha taraduna hauzik chemical farming ki lau pathap sitarakna organic farming da mai onselakpa haurabani mangsilaglaba environment ki fibam ki kaihandana thamba sel thongi fibam phagan badana tana mioibi ki khaksang phana thamba da organic farming na soba thotang loribani chemical farming da ayamana mai onsin kibana organic ki lau pathap asi anoba oina lodabani adubu chemical farming di sahi samya khairom da ngairi organic farming di sahi ki agi mamang di ahlaman sing asijin aduna laglabani aduna nongzugi sangwangba lehau leibo oibana organic farming lau pathap asi bani phota yamna sanagani haiki general oina world ji problem yang pada faidagi chawl problem ji population explosion ji oina na adudagi akhoi urbanization hengalapa adudagi technological political problems kya ama sima am sisu world gi oina problem adu erbati sigi problem yang je akhoi na so kamaina tawgani haibisga conventional farming haib hanadagi akhoi chemical farming na chathare ibajina akhoi ki sigi Chabagi problem laiba pashagi stagnant income laiba agriculture jira si soto ngam gadra haibasi question ji am sustainability ki question am lai nasi question ji ngamoi Horticulture and Soil Conservation Department ki director ke kibgen hai khebada Horticulture and Soil Conservation Department na paikali bathabak sing ase miyam na khangalabasu awat pa kharadi adubak laitaba natti asigum awat pa sing ase her mabutana miyam na khangan na bai khangan bai base media ke asoba tawdang lai haiki hayeng phawba satakataba media seminar asida editor paumi sing amadi organic farming in lamda khang hairaba resource person kaya so sarug yari whatever akhoi department singna paikhat pa the developmental scheme mayam sisu akhoina kan hotnai hairagasu the somewhere akhoina hum paikhat iba kano mayam si praja da yobang amdaba maram sina the hairiba sigumba seminar amasi tawragadi the praja sing da su mi pun mayam punumuk da su yobang amgadra haiduna masigumba the asigi seminar se hoi khanaraga toksi haina hujiki editorial group ki kambu laaga hoina wari sanara kanda sin phagani haina ngasi lipambani Conservation of Paddy Field and Wetland Act 2014 ki mayokta law kaina labuk tagi lebak kolamba JCP excavator amaga tipper amaga revenue minister karam syam na kontha ahlo ki lopam sing yangsin basarpada fagat kare amadi lebak kothok pada senaba singi mayokta legal action paikhalagani haina so minister na section watham kare ngase minister gi yangsin khongchada da Imphalis ki DCTA Citra SDO amadi SP su loina ki konglai thuna sangsil lagli ba chawkat pagi lamjel da labuk sing asi thuna mangsel lagli adubo lopham sing asi kannaba ki dabak laigak na income jala sing tara mani da Manipur Conservation of Paddy Field and Wetland Act asi sem khibani ganagumana laibak lawba mathau tarabasu laingak tege ayaba logodabni haina minister na paupi sing da phongdoraki loina na hiram asigi matang da DC sing nasu mikup na home sing na laina ba madi mathau tarabadi police force jin na basu haiki Myanmar amadi Bangladesh ke sangsilakpa mitop sing na mitai phurupta saura sing na ba moiri seraga sida state asida train hek Europe ka khudong thiba se amuka hengalaki kani haina Manipur University ki hana ki vice chancellor professor S Tombi da phongdorli mitai singbo Indian constitution ki makhada scheduled tribe list yahona ba coordinating committee of scheduled tribe demand committee ba scheduled tribe demand committee Manipur na satharaki ba lamnam asigi sangnai ba mi sing unadar wari sanabagi thoramda professor Tombi na wafam ase Hongdokibadi.
स्टेट असके अपुन मिसिंग साद निफु तरुक खक्तमक मैते सिंगी मिसिंग नि करिंगुंबा मसिदकी हंथकी बतारबदी त्रिपुरादा त्रिपुरीना माइनॉरिटी ओइखिबगु मणिपुरदा मैते सिंगना माइनॉरिटी ओइरकपा याय मैते मिते सिंगदा शेड्यूल ट्राइब ओइबे याबगी क्राइटेरिया खुदिमक लैब तारगसु हिंदू लाइनिंग सलुबना मरम ओइरका अखोइगी इपा इपुसिंगना इसागे आइडेंटिटी बु लाना उबदकी जनरल स्टेटस लौरंखिबनी करिगुंबा मैते मितेना एसटी लिस्ट यौरक तारगदी सिंगतम अनिगी मरिसु फगलकनी हाइना प्रोफेसर तोम्बीना मखा ताकी Manipur na Hindu yang kan na active oi khalak pa Hinduism wa rak pa ade Hindu da thawai yam yaw rak pa adum ba kaino ma wan taw na madumang na aikhoi Manipur se Hindu ne bisunati tasim Hindu dharma ai Vaishnavism se da pura wanjin gra ra shi na lejer masana mai leram ma umang lai ka lat na umang lai lat jikchu jik lai harau ma taw shi ne hani chana bi su culture si mangan je aikhoi Hindu wala pani hela society de ten we anana bagi khudong jabam lauraga schedule tribe on mara to hoder de hajari ba mai ke chuna tengno to we aikhoi pumang mang gi ya khaba Manipur si da amuksu saru tara mathoi thoga ama khaktane ba mai aikhoi na phangi se 9% yau de ba si de da loinamak khunda sile am masi da ma na sagi Jing di ko na lam lay su ya de mo Puya amadi maroi base sang sing ngak senduna thamna ba preventive conservation of manuscripts and rare documents hai hiram da min mangani sumna sathagada ba university satharakpa national workshop ngasi loisin khre Manipur University ke Department of Library and Information Science amadi Ministry of Culture Government of India के National Mission for Manuscripts का कुसम नदन वर्कशॉप अदु Manipur University के Department of Library and Information Science के सेमिनार होल्दा पांगथोखिबनी लोइसनमी के थरम अदुदा चीफ गेस्ट ओइना सरुक याखिबा सेंटर फॉर मणिपुरी स्टडीज की डायरेक्टर प्रोफेसर एमसी अरुण फोंदोखिबदा लमदबस के लन ओइरिबा इपा इपुसिंग न थंबिरबा पुया सिंग असे ngasi मिरोल असिन मामुतारा नैनबा मथौ तारे पुया सिंग असे निंथिना नैनबा ngamlabadi haukiba matam gi wakal lawsing amadi maroina history khangba ngamgani Maramandana Puya Singh ngak senduna thamba haipasi tangai phadraba khongthang amani haina phongdokhi thoramadu mari laina Department of Library and Information Science ki head professor TS Purnima na paumi sing da phongdorakpada manuscripts ki resource center ama Manipur University da thamnaba honaragani MU ki vice chancellor professor AP Pandey nasu Manipur ki Puya Singh yokhaning bagi apa ma leibena mai pangna sangsen mangamgani haibi ki thajabasu phongdoraki Ipai punna thambiramba manuscript ki matangda koina masi kamai dogna conserve tawba dei magi manungda yawriba content sing se masi akoina digitize soksoga masi Manipur da leiriba ko research scholars sing sigi koi moi koi research work da maru oiba literature ama oinaba pandam amagi makhada pangthok jabani masi honorable vice chancellor na su yam thawai yawbi koi rich culture se koi masi mayamda globally puthokna bo honarak padamana hoji center ama thambagi pandama masu leijari Bisnupur District Supply Inspector Singhajit Po Demand Committee Against Erratic Pedia Supply under Napsagi Committee members in the Pui Haidana Sandok Liba Ado Yumpham Yauda Baran Mawafam ni Hairi Bisnupur District ki Napsagi Makada Hokiba Sahi Income Zalasini Taratare ki Mars Thadiki Thanipan ke Seng Miam the Yantok Tabagi Matang the Hokiba Pewari Kunda Committee members in the same Loktoki documents in Piu Haidana, Inspector Asi Unarubani Adubu could take with the lady Hari. Tadawasaki Matanga Nasi Nabol Bazar Pongtoki Bapa missing Unabada, Committee Asiki Publicity Secretary Loriam Inauna High, Inspector Singhasina Mahapu, Committee members in the Pui Haidana Media Getong the Amadi, Assembly the Pukatana Kanaki Wapamasi, Committee member Matana Toki Balate, Committee Asiki Joint Secretary Victoria Loriam Nasu. Sahi anirom seng pangdabagi iho sangsin ba matamda pali balenga kasuna tadraga karigidabag inspector Singhasit puna mahaki maral kupsin ba yana ba phui haizilaga action lokatri bano haiki loinana inspector asiki batata Bisnupur police ki crime branch ta se thakre haina paugi mifam aduda phongdoki Sidriba Mihoi Ahumbu Siri Haidana All as Pension Katalamba STO Matakta Serak Pibina ba Tulai Fai Kunja Singa Mari Linabasiki Puning Singsilakli
Pan bayai anova lenga ke social welfare minister department asigi makha dalai scheme sing matik saba mio sing na phangan ba direct benefit transfer system phau bahog doktuna hana kan khan honari bani thodogasi hanglep sub division ki SDO Songlin Mangna subdivision asigi manung sanna tuila fai degi hesi haukip sai hupuma panamadi nengsat sai humbudrani panamasung hengkom village degi ngai calling bu sikre haidana report thagalam khibani hairi kunja mana phongdor pada income jale singani degi oles pension card pairaklaba al ahum masina income jale sini tarama gi matung da pension asigi self bank account da sanglak ti haina tigalu bada makoi gi ming kakhat kre habi gi wafam khangla khibani Bank account sel sanglak ti haidana district social welfare officer Susanpur da wakalubada ahalom asidi sikre haina SDO na report thagalaki haiba khangki ahal oirba myo singi hingjana ba apik percent pham kharap phangba sida SDO na nam thak to ba yaning de maralaiba SDO ki matakta akan maming sangpi haina mahangna mari leina ba singi puning singsin ki ahan singsi all age pension se halhan gei di makoi na lawi ado ngasi di makoi si loba chatlaga henglep SDO na si katsi mi du sire haina order pithoe ado mi budi sisu sidana hingna si haiba sidi ai khoi yam nungai de government na sigumba thabak tawba singsi amuka tawdana ba tawbiyu ahan ma khoi khaktana daba atei singsu asigumba amuka tawbidana ba government na khara mateng pangbiyu National Handloom Development Corporation Limited Porompan Central Handloom Amani Handicraft Cluster Camp Haskala Sayok Sibir ngasi Moidang Pukmaya Lekai Community Hall da pangthokre Camp adu ke saruk amoina Makai Edom na leriba pisabi sing na India government ki makada piriba tongan na scheme sing Mudra scheme Igno NIOS course ki matang da khana khanghan ki loinena tongan na bank sing official sing lakto na pisabi sing da bank na piriba loan sing matang da su wakal tahan ki amadi Fisabi kayada yarn passbook yantoki kaya madu kumari lain na handloom and textiles Manipur ke director ke Lamli Kamaina hauzik phabi ko ina Manipur pumada fisabi lising taratareta yarn passbook pikre loina na makatana passbook pina babandam thamle ngasi pangthok ke kaya masi maruina khutsa haibi fisabi singda yarn passbook piba form lawsin ba loina na passbook pira ba myo singna kari kana ba phangba yai haibi matang da khanghan na ba hona bani haina director asina makata ki ngasi ki tharamada da MP Dr. Thaksom Maina Imphal West ki Assistant Commissioner Sarsit Kaur NSTC Corporate Greater Noida ge Executive Director Shaktivel Perumal Sami Yauna Handloom and Textiles Manipur ki official kya na sarugya ki ngasi kemadu Ministry of Textiles Government of India na sponsor tawdana pangthoki beni Purda hojik phawdu to mutam sida purna lising 33 mukti issue tawkhre masi chahi manga mukchi sida Saya manga mungkin ada pilih bayan passbook sih, maru ina tampak tan ayam ba pi masih, madam di yan passbook sih dah, ya hana kana ba pilih masih, koi ke prakriti koi ba lang cingce, silk kumba lang jam kumba sih, masih jana maru ina pi ba, adana masih sing di moza ke lang sahaba sih na, mapang ke lamda moza sih, koi ke saraga posi mina lay bakar warpa, lang jam gina teraga silk sih na mina di man lay ba. Institute of Bioresources and Sustainable Development IBS ki Floating Research Laboratory ama ngasi Forest and Environment Minister Sri Thaunawsam Siangkumar na launch tawkre ngasi launch tawkiba mobile lab ase Loktak Park ki ecosystem monitor tawbada siznagadauri lab launch tawbagi khongset aduda paumi singda Minister Siangkumar na haikibada Floating Research Laboratory asina Loktak Park ki water quality check tawbada bateng oirekani haina phongdok pakaloina na masina scientist singna phumdi singdigi organic compost semba yauna hiram kayada research tawbi khutong saba phangalagani haiba wafam ju thamki parase tongan maram kayana molhan bagi masak oiri haiba wafam palladuna lengana paikhat kadaba thorang kayagi matang da supanki taramada Jamia Millia Islamia New Delhi ki Vice Chancellor Professor Talat Ahmad Thanga Assembly Constituency ke MLA T Robindro Mida ki Vice Chairman M Asri Kumar LTA ki Director Longzam Bhagaton amadi IBS ki mahiroi amadi staff kaya na sarugya ki matang sa break amalo sa break ki matung da Board of Secondary Education Manipur na loba class 10 examination ki kasi thokiba MIL subjective question punamak lale mahiroi singda full mark pikadamni haina milana demand torop ki pau amadi Manipur busung malangi tongan ba ipau sing pudron laksagi impact news buming tadun review
Mayam Bukana Taram Noxari, Volatinasi Makata Papa, me and the Pizzery. Housing Satariba, Board of Secretary Education Manipur Sindana Pangtok Liba Class 10 examination Gikasi, MIL, Mate Make subject question Pundamak Lale, Mahiro Pumnamakta, Full Mark Picket and Hana Mate, Irol Eek, Loina Salon, Apun Balop, Milal and Divan Torkle. Kangla Patala Balobasaki, Sangla the Pau missing Unababa, Lobasaki President in Charge, Young Lem, Berian High. Ngasi pangtok kiba class 10 examination ge mete make subject ki question da aran ba kaya thegnare paper sing asi question punabak haupatiki loiba phawba spelling lale Manipur gazeta laikiba spelling norms amata sanadre pheba masida borna mahiro singi yenglaga mete make paper ki full mark pi haina yanglem berena phongdoki board ta khona yang kadang jening je board sigi angang sing asina class 10 yaw bukda nium sumna gejate piriba spelling se magi lonsan je sumna tamaga laiba pochi angang singa duna kabatuna parga magi question ji answer pirang godege haibisine aduna ekoi gidi loina mak sore banena setter na ore basu adegi press na ore basu milal gidi hari bang ngasigi answer pir magi wahang singa se punamak lala banina angang singsa loina mak akoi milang ni makai degi punam loina mo pass on gadam ni amata fail ho hemba yaro hebe se Manipuri subject MIL gi woina milang gi makai degi yam section na board ki mafam de thamme Somang lelagi music thak asibu kunai asike traditional and cultural value sing ngak na yokhan bagi pandam da thama sumna satakataba workshop mangasi the role of music in Somang lela hai bathim galolena Velas compound laiba iboyam Somang lela sangle da hawdokre workshop ase North East Zone Cultural Center Manipur lenga ki Arts and Culture Department loinena Manipur State Somang lela Council na puna kosam nadana sinmani thoronga bari laidena Padma Shri warepa napana media gi miyo sing da phongdok kibada workshop ase konai ase ke sanalon kaya da ahong balakli basida Somang lela gi masat mataubu honghandana thamna ba pandam da pangthok pani Somang lela da music ki yamna saw thodang lei amadi oirakliba kunai gi pibam asida asigmo workshop ma pangthok pasi araiba oidi haina sumahakna haiki Mars kon manga phawa pangthok kadhariba workshop asida Somang lela ge fraternity singna saruk yari ngasigi malemgi mafam atai degi humjilakliba tongan ba isegi train kamarum sangsilakliba asi ekhoina khaidoptuna thamlaga masagi mapung pharaba Somang lela haiba art form asi miyamna sogatpa amata ngaraba traditional performing art form amani haibisi sakta nanam gidamakta masida yauri music is traditional music de sagatpa yananam gidamakta akhanga he tanaraga Somang lela kannam gi thokdangda ekoi punna changsin mina ba yananam gi thokdaga mani haina lawjo Indian Medical Association के National President Dr. Ravi Wankatkar Gilising Makada nationwide Indian Medical Association Bharat Yatra ngasi Kaina Kumar के गांधी मंटपम दा हौदोखिबा दुगा मरी लेने ngasi Manipur dasu khongsan ama satkre connect with society and consolidate the fraternity haiba thim the Indian Medical Association IMA के National Secretary Dr. RN Tandon na rally du lam thakhi ngasi rally itu da Indian Medical Association ki member sing zenim sam de rems ki medical student sing amasung office bearer sing yauna pun mi sani panlom na saru yaki ngasi rally itu National Medical Commission NMC ki mayok ta sathaba khongsang amani hairi IMA State Secretary Dr. Sasindra Laisam na phongdorakpada bill asina lebak asigi medical education amadi healthcare delivery sector da sound ahoma pigeda balai haiki karigumba bill asi pass to ki batarabadi lamdam asida leiba economically madi social backward section da leiba miyo sing da medical education tawada sauna awaba mayok naragani haina mahangna makata na phongdoki Writers Forum Imphal amasung North Eastern Council Ministry of Donor ga khusam nadana numit humni sathakadaba Festival of Literature Dance and Music ngasiti ki suma samu sangda leiba Chorus Repertory Theatre Complex da hawtokre All India Radio Imphal ki Director in Search Dilip Mayembam na Festival Director oiduna sathakadar ba festival ase hawdokpada chief guest oidna saruk yaki ba sangnai theatre personality Ratan Tiam na phongdokibada art haibase meditation makalamani masina hokkiba kayabo nauhongna na ningsing handona anoba thongna pi bangamli mipung khodimak amatta oiba wakalon chenhandona punna thabak tawminnabada art amasung culture na soba thodang lauri
Maramada tongan tongan ba art form khodigmak mapung phaba ama ohen bahai basi matam yam sangna sangi haina phongtoki festival adu ko mari laina paite lol da phogba Manipuri short stories English da phogba an anthology of Manipuri poetry masung sahityaki paw haiba quarterly journal am so release tauki festival asida Assam Orissa singba tongan tongan ba state kaya dagi lakwa literature dance ama so music ki hiram da sangna arba mi kaya na sarog yari festival asigi sarog mo ina Assamese Bodo Mizo Bengali amadi Manipur yauna Oriya lol gi hojik oriba literature ki basak so festival asida nainaga dauri The 21st century is an era of globalization, worldwide mobility, communication, and information. But on the other hand, technology has cultivated a kind of isolation, individualization in human mind, and making a change in the thinking process, in the writing process, in the performing process today. The definition of civilization itself is changing, and it is fact that the world is continuously witnessing turmoil and conflict everywhere, and there is no peace. Therefore, it is imperative to think with deeper concern about art and literary expressions to contribute to humankind. Minister gi Poktak matung ina Manipur gi singi mafam kaya da ain kai na thaliba popi pambi sing state police na yat pagi thabak leptana satar pagi saruga moi nga sisu lamnai police station ki manung sanba baruni sing thaki nongsup thang basaruki mafam kaya da pakso na thanaba popi pambi sing yan tatna mangan kre Imphal East ki additional SP Wungfam Kasar Imphal East ki DSP Civil Arm Reserve Roni Maying Bam Imphal East Police Reserve Line OC TSC Botopi amadi Forest Department NAF Imphal East District ki Magistrate Marilena official singna lusingba kangbo mana ain kaina thana popi pambi sing adu yantatna mahan khibani pambi sing asigi manungda kharadi mahi lokhi ba phawba yarom ki yantatna mahan khraba popi pambi sing adu sarangna ekar marputra rongi pamlo sing tharamani loina na mahan khraba popi pambi sing asi sungdoloba matung malem gi kaithel da lupa crore mapan long oigani hairi sote ke drive asigi matang da Imphal East ki additional SP Wongpham Kasarna drive asi Manipur government ki Poktak amagi makha da sathabani mamang da so Imphal East ki mafam kaya da popi pambi sing yantatna mahan khre makha tanasu aini ya da pambi sing asi mahan aba drive sathaki gani popi thari bami sing nasu asigomba aini ya da ba sinpam asi thadoktuna senthok laigada polam sing thabiu makha tana sathaba drive da popi pambi tharamba sing phaduna ain ko iba thabak lokhalagani loina police na popi yantap ki drive mating pangminam so additional SP na afil tawki. As a part of drive against drugs, okay, Imphal East police team na NAB NAP ka combine tawraga district administration aduga okay forest department ga khud samnaraga ngasi okay drive illegal drive against public cultivation okay paruni ching da hujik tawrure ngasai yuk pung mapanda ge hawraga hujik pung ahum phawba okay ngasai de ge distraction tawrok pune mafam 11 places ta okay na various places ta okay na distraction tawrure asi se asi gi matang da okay na lamlai PS su case ama research tawre public disu appeal tawninge asiguma illegal poppy cultivation se encourage tawnu aduga asiguma tawbirunu kaiguma tawbu tarade okay gi case adumna asigi se continue tawni ada case lawgni ICR South ki me makada kontaruk sub sector ki taran nisyo basam rifle sangarang lupa lak marpun rani thoigi oigada ba yamlaba WY tablet piece lising tarani pan samri ke konan nupi ma kodeng thapi sek post ki phaga prangam kre akan ba pau phangpati ki ngarang ni bidang wan pung mai nga ga bini ni phomanga muk taba matamda more de Imphal tan ma lakiba anango ba masugi maruti van registration number MN04A 5072 ase sector bada hari tablet sing ase mopa ma ki manungda lotuna puramani Farbanupi aduni Thobal Wangmantaba College Rotaki Waikom IBM Hal Sahini Pu Mari Mapuraiba W Mangi Singni Mahak Pakalaba Polam Sing Asiga Loinana Narcotic Control Bureau Unit Ifalda Kosinakre Hairi Coalition Against Drugs and Alcohol Kadana Lamdamasigi Maya Kaba Zag Maru Pangna Botanaba Pandamda Lepalaitana Sansalaba Kongsang Saroga Moinanga Sinung Tilpung Ohumakai Taba Matamda Imphal East District Manung Sanba Andro Parking da Kada Imphal East District Committee Imphal West District Committee Nongmaibung Ayang Pali Women's Mera Pabi Unit 1 Wangkai Angom Naikai Women's Welfare
Association Kada Head Office ki thomi singa punna sathaki drive amada yamlaba yungo phagat pangam khre punna miyo itaruk taki phagala ki yungo liter marpudra humdoi miya mamang da mai thaduna madi thukai dana manghan ki ngasi sathaki drive asigomna maham matam nai dana lamdam sigi miyam nisa maru phangna landam sidagi mayai kaba nisa maru phangna mothanaba lep laitana kunai asibu kanjana drive kya sathaki kani amadi mafam dugi miyam club maira pai bising nasu kunai asigi tungi mirol kanjana ba jangse leba khongjang asida cooperation PBU haina lubasigi maike digi thamlagli Manipur State ki National Registrar of Citizens NRC atho matamda update taw pada hojik leriba laingang na ming sangbiyo haina Democratic Students Alliance of Manipur da samna amadi apun bairi paki mahiro sinpang lop AMS amadi All Naga Students Association Manipur ansang maike di thamlagli sagol ban marang lerak talaiba da sang office da pawmi sing unaba bada ansang president set sasang na hai hojik Manipur State ta leriba yalhomi singi marakta yam sauba mipai ba amadi singnaba ama mapalam dagi haizilakpa migrants amadi immigrants na pokhalagli mapan dagi sangsilagli ba miyo sing asina aikoi na leriba mafam sing munki gadra haiba mipai ba sina mara moira kalamdam asida ILP amadi maite singi CST status demand lagli ba sina mai singna tagli hojik leriba miam sing marakta leriba singnaba si maroina foreigner amadi yalhomi masak khangdokpa ngamlaba matamda ngamgani loinana masi NRC update torba matamda oithokani haina set saksangna fondokhi ngasi paumi singi unabaduda AMS ke president Rajesh Yumnam dasage president Salam Akasu Saruyaki. So government should take steps to define nangi ming si kanano nang kay lamde gino kri le kai de gino haibsi khangbam masi define do biraga kanda state sida shanti oiba haibdu lakani haina thajai. This is not to stop the foreigners to visit Manipur. No, foreigners lakanu haibnate. Instead, we are giving our effort to attract the tourists. Misi tu semua lakman akoi mohi maram tu sutam hobat pangena. We also learn from them. Let them also come to us and learn something from us. Incident Response System IRS ki matang the Department of Relief and Disaster Management Government of Manipur nasindna Hotel Imphal ke sangai holda ngarang tiki satarakiba training program ngasilosin kre ngasilosin bigi tharamade the Department of Relief and Disaster Management Government of Manipur ki Director IAS Joseph Paulin su saru yakib kalona training program da state asigi Deputy Commissioner SDPO SDC Director Deputy Director sing yauna punamiyo yankai humdoina saru yaki 100 kilowatt fi solar photovoltaic SPV power plant ngasi power minister thonga besosina National Institute of Technology Langol campus pangthokpa mechanical engineering workshop ki banungda hawdokre hariba project ase Ministry of New and Renewable Energy amadi Ministry of Human Resource Development Government of India kalonena mandiredagi senthang makhada paikatpani project ase ki sangkhiba pun basapam lupa koti ani lag yankai humdogi manungda NIT na lupa lakh kun phuthokibani campus panungda solar power plant thamna bohona khiba state asige authority singbo minister na thakat ki minister na hai Manipuri goina peak hour matamda sujnani power ase megawatt samang marpuni aduga peak hour na taba matamda sujnani power ge sangna megawatt marputragina marputra phawbani lenana landam asida hodok khiba ujala scheme gi kanaba miyamna longna ba haikiba kalona miyamna LED bulb amadi tube sing sujnadana carbon dioxide ke sang hantana ba apil tawki Postal Department Government of India ki makhada thabak toriba Gramin Dak Sevak GTS committee ki report san halo service condition amadi pay structure phanghalu haiba dimanda hokyo February 18 ki abuba base thetana sathar ki ba khongjang ngasi loisin kre haina All India Gramin Dak Sevak Union Manipur Division North East Circle ki serolaman hairi loinena khongjang asida Manipur Division ki makhada leiba employees sing saru yaduna mapung phan khibaki dama serola sina makhata na thagat pasu phongdorokli Regional Research Institute Homeopathy Imphal na sindra nomoi goiba homeopathy layeng ga mari lainana continuing medical education program ama ngasi North East Lab Hotel Classic ta pangthokre Ministry of Ayush ki mi makhada pangthoki patharam asigi matangda former minister Dr. Moirangthem Narana hakibada homeopathy hariba layeng ase maleng goina suba khwai ki soba layeng pathap ama oire ngasi di layeng pathap ase malem sin bathungna khangnarak pataki practice taunaba horakle
India gi oina di laing asu yamna khumang sausle sel sang amadi side effect laitana laing ba yaraba laing pathab asigi government amadi private clinic ta thabak toriba singta kanaba hena phanghanna ba thoromasi pangthokpani Manipur gi oina su homeopathy gi saruk oriba Ayush hospital kaya district khuding da laihanna ba thorang leire marabadana homeopathy na piriba kanaba sing miyam da khanghan bada media gi asoba thodang lai haike ngarang February kulum dagi nungtilda khanghodana horakpa lanmaina angan sing ikopa kaksing gi nongsup thangba madi makha thangba sarukara amanga ta thokre aduma pu kaksing district ASP Victoria yengkhom yawba kaksing fire service samadi kaksing police ki team na mai kan ki thabak sauna mating pangduna ka hena amanga ta thoklam gada badagi kan bangam hore masigi damak ASP Victoria madi marilene ba singbo Alliance for Development Alternatives Manipur adamna selola mada thakat pa phongdorali Apun ba Manipur kan bay malok am kelna thok pa serola mada kuki inpi Manipur ki president oiramba Kamlian Kop Lianzona laikida bada ngasi nungtil pung ahum taba matam da loba sig office da executive member sing awa phongdo pagi mi phama pang thoki amadi laikida ki imung manung ki mi sing awa pata saru yari haina hairakli Susanpur district ki manung sanna tuila amasung khausabung da hill area committee ki chairman TT Hawkip da tailoring training center hangdokre labor department ki makada Supam nopam laitaba nupi singbo masana masaba thabak pijenaba gi pandamda khongtang ase lokhatpani center ani asida tuilagi oina saving machine kunmathoi amadi khausapung center da saving machine humudra mapan ponna saving machine sama department asina miyan da kosen nakibani ngasi ki tharama du ki athoiba meeting na kiba TT Hawkipna thamari sumna sathagadori ba training asida center ani asigi nupi singda sauna kana ba piba ngamgani lemna pi tubagi niti niyom pigadori ba training asina sothana laireba khul ani asiki nupi singmo masana masaba thaw pijenabgi hainabi laihan mangam gani haina thajai mamangda amuk tawkhireba mongda labor department na local agli khongthang asi bo awang wa thakti kai khomni haina mangna phongdokhi ngasiki tharamade da saru yakiba labor officer ki mangina department asiki makada labor singda piriba benefit sing mapung phana khanghanaba lamdam astugi miyamda wafam kya thamki health education dagi hawraga labor masa amadi mahaki imung manungda department asina piriba scheme sing matik chaba mioida yohanna bahona mina se haiki Kuki inpi Manipur ki president gi thawpur duna lakhiba Kamlian Kop Linjona ngarang masagya na ba amadi laikida bada lona tingkraba unilab amasung masigi lami sanglup MP na awa phongdor pakaloide na imung manung awa bada saru yari haina Lalong asigi Department of Publicity am sakhena thokpa serola bada hairakli nakala maramda mioy asina laikida bada Joint Committee on Inner Line Permit System na so serola bada thamoi sona nungaita ba phongdorali hojik sanabagi pauda Marisuba MCA Plat Cricket Tournament Al Amin Lilong Mai Pakre Manipur Cricket Association ni makada lang thabat public ground sathakiba cricket tournament asigi ngasi sanakiba ani suba likta RRCC Susanpurna tos ngamdana batting hana sanakiba match asigi apiba over kuntra manga yogdana over tarani panda wicket tara makturga somna tangiran humbutra kag lobangam ke inning asida hauzulina ran nipumathoi lobangam ke match asigi ani suba inning sanakiba Al Amin Lilongna over ni panga ball ani da wicket amakak turga mai papigiran humudra manga adu logdana match asig wicket mapan da mai papangam ke wicket mari lokiba Al Amin Lilongi bowler Samirna match asig man of the match taki cricket team kunmathoi na sarong yadana sathari ba tournament asig aheng sanaga da ba ohum suba likta PCC mai koibi amasung WYC Guangoi anina lamba tawnaragani Marisuba MCA W Pralhada Amadi W Ramananda Elite Cricket Tournament Pasoi Taumang Rising Club Pasoi Mai Pakre ngasi luang sangmam dalaiba luang pokpa cricket stadium da sanakiba tournament asagi taramatoi sub likta tos ngamkiba Pasoi Taumang Rising Club Pasoi na match asagi apiba over ni puyo na over kuntrani pan ga ball anida wicket taramak tur karan saba marfumatoi lobangam ke inning asida Nicole na run ni pumatoi loki
मैच असिग अनिसुब इनिंग सानकेबा फोर्स कैट्रिगाउना मैच असिग अपिब ओवर निपु यौदना ओवर कुंट्रा तरके बॉल अनी द विकेट तरामक तुरका सुमनगी रन चामग हुम्फुक लौदुना मैच असि रन कुमा थोइद माइथि बनके इनिंग असिदा सबाउद्दीन ना रन निपु मापन लौबंगकी मैच असिदा विकेट मरी लौके पासोई तौमांग राइजिंग क्लब पासोई की बॉलर विकास ना मैन ऑफ द मैच ताकी मणिपुर क्रिकेट एसोसिएशन की मे मखादा चथरिबा टूर्नामेंट असिदा टीम तराना सरुक यारी हयेंग सानगदबा तरानि थुइसुबा लीगता थाव थांगमाइबना मदि एससीसीसी सिंजमई अनिना लंबा तौनरगने आयरन जिम ओइनाम सिंदना ऑल मणिपुर वॉलीबॉल एसोसिएशन की मे मखादा मेंस स्टेट लेवल वॉलीबॉल टूर्नामेंट हयेंदगी मार्च 3 फावदा ओइनाम की वॉलीबॉल ग्राउंड पांगथोलगनी हाइरी नकल अमरमदा ऑल मणिपुर वॉलीबॉल एसोसिएशन की मे मखादा सोशल वेलफेयर यूथ क्लब सामुसंग शांतिपूर्ण सिंदना अहानब मेंस विलेज ओपन वॉलीबॉल टूर्नामेंट क्लब असि की सानाबुंगदा मार्च 9 पांगथोकपा हौरगनी हाइना क्लब असि की सेक्रेटरी ना थादरक पसेरोलमना हाइरकली तराहुम दे सुपर स्टेट लेवल 7 aside विलेज ओपन फुटबॉल टूर्नामेंट दा इंगोबी एफसी लोइतांग अमसुंग हेमंत एफसी सजिंग अनि माइ पाखरे टूर्नामेंट असि गसी सानके बताराइन तोइ सुपर लीग दा इंगोबी एफसी लोइतांग सानरै एम जेमी मदि टीएस धनदाना पांजल मरी मरी अदुगा डब्ल्यू इनाउना पांजल अमगा सन्दना WYDC लेमराबो पांजल मापन अमदा माइथि बपिंगमके मैच असिदा माइथि होरबा WYDC लेमरांग अमतंगारा पांजल अदुना एन रोबियोना सनखी चथरगलिबा टूर्नामेंट असि गसी सानके बताराहुम दो सुपर लीग तना हेमंत एफसी सजिंगना कोंथौजम एफसी बु पांजल तरुक अनिदा माइथि बपिके मैच असिदा माइ पाखराबा हेमंत एफसी सजिंग सानरै नेत्रजितना पांजल मरी अदुगा प्रेम कुमार अमसुंग सिंखै अनिना पांजल अममंग सनखी माइथि होरबा कोंथौजम एफसी की पांजल अनि अदरा लानसिंग पाउ अमदि तोंपोक जाव अनिना सनखी वांखनो यूथ डेवलपमेंट एसोसिएशन वांखनो मय लेकाई ना सिंदना एसोसिएशन असि की सानाबुंग सतरिबा टूर्नामेंट असि टीम कोन लीग मैच सिंग दा थोय हेन तानरी हयेंग मखाताबा लीग मैच अनि सानरगनी हयेंग फेब्रुवारी 15 दा कुंद्रापमदा लेबा नावरेम बिरहरी कॉलेज के लपाकता मणिपुरी स्टूडेंट्स फेडरेशन MSF दा सिंदना पांगथोकदरिबा सानरोय सिंगी नुमित 2018 असिदा लंदम असि मियाम सरुक ज्ञाननबा सेरोलामना हाइरी सानरोय सिंगी नुमित 2018 असि मणिपुर की सानरोय सिंगी पुनिंग थगतपा मदि इमा लेबाकी मिंगसत पुरकना बहनबदा थौना अमदि इथिल हाप ओइना MSF ना सिनबनि हाइरी नाकल अमरमदा नुमित असिना लाकपदा नेशनल अमदि इंटरनेशनल के थाकता माइ पापा पुरक्तुना मालेमदा अवांग फिदा कल्लिबा सानरोय पुनमकी मफमदा मणिपुर पीपल्स पार्टी की प्रेसिडेंट याइपा पाउजेल पिरकली ऑल संगा युमफम क्रिकेट एसोसिएशन ASOA थौबाल डिस्ट्रिक्ट सिंदना खाबो मोइरांग पली कैथेल सथरकपा निपान सुबा स्टेट लेवल ओपन टेनिस बॉल क्रिकेट टूर्नामेंट 2018 की विनर SDA यारिपोना ओइबा ngमखरे इनिंग अमममदा ओवर 35 ना सानखिबा ngasi की फाइनल मैच अदुदा DSA यारिपोना आहान बैटिंग तौखिबदा ओवर 38 के बॉल मंगा द विकेट लोइनमक टूरगा रन 103 लौबा ngमखि अनिसुबा इनिंग दा अल आमेन लिलोंग ना बैटिंग तौबदा ओवर 35 द विकेट मापन आउट ओइदना रन 55 लौबा ngमखि मैच अदुदा DSA यारिपोना अल आमेन लिलोंग रन 35 माइथि पिदना टूर्नामेंट असि विनर ओइखि बेसोबो डिस्ट्रिक्ट की मनुंग सना लेबा नंबोल सानोई कॉलेज की फिटनेस सेंटर विद स्पोर्ट्स साइंस बैकअप मणिपुर यूनिवर्सिटी वाइस चांसलर प्रोफेसर आदित्य प्रसाद पांडे ना संगाखरे UGC की नॉर्थ ईस्टर्न रीजनल ऑफिस की कैटेगरी अहुंगे सेंथंग मखादा साबा सेंटर असि संगाबगी थरमदा MU की वाइस चांसलर असिगा लोइनना कॉलेज डेवलपमेंट काउंसिल मणिपुर यूनिवर्सिटी के डायरेक्टर तेज रतन कुमार कॉलेज असि के प्रिंसिपल डॉक्टर LP बासकोटा अमदे एसोसिएट प्रोफेसर डॉक्टर ओ लुखोई नसिंग बकयाना सरुग याकी तरमदे मणिपुर यूनिवर्सिटी की VC प्रोफेसर AP पांडेना साना खोना बाहायबसी महिरुई अमदि ओजासिंगदसु यामना मरुवै मसिना हक्सांग फनबगा लोइनना अफब वाकल खलनगदोरिबनी अफब खोनाय अमदि अफब महिरुई पुथोके हाइबा तारबदि अफब एटमॉस्फियर अमा सोसाइटी असिदा थम मथौ ताइ हाइना फोंदोखि अमदि मसि पुनमक ओइथोकनबा लैंगाक असिना होनरिबा असिदा महिरुइसिंगना निंहनबा लैतना सरुग याबगा लोइनना ओजासिंगदसु मतिंग पांगदबनि हाइनासु थमखि Fitness center represents that this college believes that there should be healthy body. And if you are healthy and if you are keeping your body fit, it means your mind will also be fit. There should be good students, good teachers,
good infrastructure, and by doing all these things, you can have a good academic atmosphere. Now the government is emphasizing that our students should be innovative, our teachers should be innovative. That's why they are giving them research facilities also. Arabida bulletin se headlines samhuna miyam da thamsige. Sahi kungi matung da Dian College of Science ki college week pangthok kre oza madi mahiru singi da laiga ka sen kun kun mari thong hang da thamni haina se minister na pangthok kre. Agriculture Department ki khwai tu tong sa da ba se sta wat ki wa ba di haina department ki director PS Rajendra na photo. Low kain na labog tagilay bak ko lamang sa excavator na mga tipar na mga revenue ni kakaram siya na manpaahalo kilang pagsinyang sumasabda pagatlay. Amasung sa ina sa train hek yoro pagka may kay kurupta lay liba sinabasi hingga laki kanihan ni Manipur University ka hanang Vice Chancellor Professor Tomita.